Unity oiba anova India ama sagatpada leibak asida leiriba tongan ba furup kanglup ki mioi khudimak na thodang loba mathau tai khunai asigi sothariba sing amade nupi singbu mangda pukhatuna hena thongna hapnaba Prime Minister Narendra Modi na luchingba NDA lengak na leptana honari haiba thabak na taktuna utle haina BJP Manipur Pradesh ki President A Sardana phongdokre wafamasi nitai pat chuthekta leiba BJP party ki thambal saklengda tribal nupi laktagi ahanba oina Draupadi Murmu leibak asigi taramanga suba President oina khankibada harau tayamba phongdoktuna achamba thoram pangthoktuna pangmi singda phongdokkibane pangthokiba achamba thoram aduda Saitu gi village Sip Kuki People's Alliance KPA gi President Tongmang Hauke Langkichoi village Chief Haukulan Kipgen, Kamjong District Remrei Village Chief Sindar Jimik Amade, Sinta Village Chief Christensen Yauna Party ki tongan ba maru eba miyoi sing Amade, Karya Kata Singsu Saruk Yake. Makhatana A Sardana phongdokibada leibaga sida PM Narendra Modi na luchingba NDA lengak lakpadege political gi oiba ahongba kaya laktuna chakhat khongthang lomda leptana mai onsinba ngamlakle masida natana leibak asigi sotharaba sing amade nupi singbu manaba thakta pukhatna ba leptana thabak thoram kaya paikhalakle masigi saruk ama oina NDA lengakna tribal nupi laktagi ahanbo oina Draupadi Murmu bu leibak asigi tara mangarak suba president oina thagalakhiba asi thok chaningai oi Draupadi Murmu bu President oina thagatpa asina mayek laraba khudamne madudi leibak asigi nupi singbu empower taunaba PM Narendra Modi na luchingba NDA lengakna leptana honabane Unity oiba anova India ama sagatpada ekhoi khudingmaki thodang mathau tai haina warol thamke की प्राइम मिनिस्टर ना यामुन्ना खल्लकांदा weaker section दा माकना सरकार से हेक कोई प्राइम मिनिस्टर ओइना सरकार से चलाइबा हौरकपा मतमदा weaker section दा कोई सुंगसोई सोइदना प्रायोरिटी पीगनी हाइबसे मसिदा कोई वुमेन एम्पावरमेंट यावरे शेड्यूल ट्राइब की लेरिबा कोई weaker section ने हाइदना खालिबा सिगुंबा सिंगसेदा सपोर्ट तौबा यावरे हाइरिबा मयाम सिंगसी येंगा कांदा आइना अमुक्कसु हन्ना कोई भारत की प्राइम मिनिस्टर से हम थागनिंगे कोई भारतीय जनता पार्टी की लीडर ऑनरेबल प्राइम मिनिस्टर की मागी लॉन्ग विजन नमगी मखादा इंडिया से यामना कोई यूनाइट होइबा यामना यूनाइट होइबा अदुगुंबा यामना स्ट्रॉन्ग इंडिया मा न्यू इंडिया मा फॉर्म तौनबा होनबदा अदुगुंबा सागतनबा होनबदा भारत लेरिबा कोई कम्युनिटी खुदिंगमक्की रेस्पॉन्सिबिलिटी लई हाइबसे मसी भारत की प्राइम मिनिस्टर ना उत्तोकपसे मसीना इंडिया दा अहानबा अदुगुंबा यामना इकाई खुमनानिंगाई ओइबा प्राइम मिनिस्टर अमना उथोरकपा थबक थौरमनी हाइबसी मसीने Amaromda Thauramadu Saruk Yaraduna KPA gi President Saitu gi Village Sip Tongmang Haukip na phongdokkibada NDA lengak asi manaba khunai amagidamak sotharaba singda hena priority piba lengak ni maramasina lengak asida sogatpani haina makhata ke Any tribal from northeast also who are qualified to be President of India as the NDA party has chosen, and we also all have support Mrs. Draupadi Murmu, who is also qualified as a person because of her long political journey, experience, as well as in the administrative side. And today I'm very happy that NDA government has chosen her as the head of the state, which is a blessing really from God.